Akaswani Imphal Ningthoukhongjam Suni na pau pazari ahanbada maruoiba pau Manipur COVID-19 positive oiba masing lising taramari sohum humbudrani pangi manungda mioi lising taramathoi marfumathoi naba phakre naba phabagi changchada humbudra tare dasmik sino taruk yaure Laibagasi COVID-19 vaccine puthongnabagi lakhatliba thabak thoramsing Pradhan Mantri Narendra Modi na yengsinkhre Food and Agriculture Organization FAO linkhatkibagi sahi humudra manga suba thoramga mari lainana Pradhan Mantri Narendra Modi na lupa humudra manga gi sel mayek ngasi puthokani amasong Bihar Vidhan Sabha mikhal gi vote khombagi thabak kankhalakli Laibagasina Malim gi laiche doiriba COVID-19 gi mayok tupuna amatoina lantheng nari miyamna sakhang naraba mioi kayana su lantheng asida mai pangnabagi damak Akaswani Imphal gi pau gi kuthangda mipum khudimakna araiba thawung ahum face mask upa amaga foot taruk lapnana laibinaba mai mit amadi khutsa toina hamdoktuna tarutana na thamnaba appeal tawnarakli National Film Awardee amadi Manipur Film gi saknai actress Tonthoi Laisang Themna COVID-19 dagi ngak thoknaba chana kanglon sing ngakna chatpinaba miyamda appeal tawri Khurumjari ai Tonthoi Laisang Them Hausik miyamna yamna mi painariba coronavirus dagi ngak thoknaba amadi sada changhandanaba aikhoi niyom kharadi ngakna chatminasi yumdagi mapan thoklamdaida face mask sungsoi soidana upiyu Physical distancing haibadi mi amaga gi marakta yamdrabada meter ani gi arapadi thambiyu hand wash na traga sapon season aduna khutsa sengna amadi toina hamdokpiyu mayam checksin daba mioi singdadi coronavirus na irailaina changba ngamgani adubu checksin na niyom ngak na chatliba mioi singdadi coronavirus na irailaina changba sukngam ngamloi aduna ekhoi niyom khara sidi ngak na chatminasi mayam amukana khurumjari Hauzik mapungoiba pau Manipur COVID-19 positive oiba apunba masing lising taramari sahum humudra nipan gi manungda mioi lising taramathoi marfumathoi naba fakhre naba phabagi changchada humbudra tare dasmik sino taruk yaure Hauzik active case lising ahum chama marfudra humdoi leiri Raji gi COVID-19 command control room na ngarang numidang wairam thokiba chirol amada hai Imphal West Zilla dagi positive oiba mioi ama sikhibaga loinana sikhiba migi masing sama mari sure Nauna positive oikiba mioi sing adugi manungda Imphal East dagi sama ani Imphal West dagi kunipan Churachandpur dagi yankhai humdoi amasung Kangpokpi dagi kunthra yauri haukiba pung kun mari da mioi sama humbutaruk naba phaduna discharge tawkibaga loinana laina asigi naba phakiba migi apunba masing lising taramathoi marfumathoi shure Thaubal Zilla da lagliba Vidhan Sabha maraki mikhal gi sexual thawrang oina Thaubal Police na ngasi ayuk jila asigi Nonggang khong maning lekai da thiba humagi thabak chathabada mioi amadagi yu liter chamri phagalaba using adu makhata ba thabak lokhanabagi Thaubal Police na Excise Department da sinakhare hairi Nagaland ngarang nauna mioi humbudra taru COVID-19 positive oikibaga loinana rajya sida positive oiba masing lising taret chamri marfudrani thoi shure rajya gi haksel mantri SP form na hai laichada sidagi mioi chama naba phakibaga loinana naba phaba masing puna lising manga Samapan yankhai manga sure Hauzik active case ta mioi lising ama chamri nipuni pan layengli Meghaloi da nauna COVID-19 gi laichata mioi ahum laikhidre masi tharaga siba masing humbudra humdoi shure amaromda ngarang mioi sama humbudra humdoi COVID-19 positive oiba thengnaki masi tharaga COVID-19 positive oiba masing puna lising nipan sama humpu mari shure madugi manungda mioi lising manga satruk nipu tarungna naba phakre Hauzik active case ta mioi lising ani chamri nipu manga leiri Nagaland da hauzik oiriba Naga Rajniti gi matangda Rajya Sarkar na sinduna Tribal Hoho Civil Society Search Organization Rajniti Dol sing amasung NGO sing yauba consultative meeting ngarang pangthokre Kohima da ngarang pangthokiba mifamaduda Bharat Sarkar amasung Naga Nationalist Political Organization singa Naga Rajniti gi matangda wali sanaribadugi maramda khanaki mifamaduna amato oina point taret yauba resolution ama pass tawki maduda Naga singi amasung Naga gi wathoki rajniti gi oiba wafam sing yauri Mifamaduda Mukhyamantri Nephew na hai
Naga Santi ki matang da kendra ga wari sanariba asi Santi ki oiba khongthang da porokna bu honabada mating pangani. Assam ki Mukhyamantri Sarbananda Sonowal na hairi rajya sida pikna za pambi thabagi thabak tawriba singna makhoi makhoi gi oiba lamgi pata sing mari leinaba jila singgi deputy commissioner singdagi lawgadabani masigi matangda revenue department na thokibu hukum adu atubu matamda sanaragani jorata pangthokiba thorumada wafam asi lauthokladuna Sri Sonowal na cha pambi thaba miui tarukta lamgi pata singgen thoki tabiriba pawasi Akashwani Imphal dagini Pradhanmantri Narendra Modi na sababati oiduna ngarang pangthokiba mifamna COVID-19 gi matangda Tizin humzin bamasung besin puthokna bagi laukhaliba thabak thoramsing hanna yengsinkre mifam aduna COVID-19 test tawbagi technology songna samnaba sing thidokpa layengnabi hidaga masung chathariba layeng pathapsingi mathangda kumna khananainaki leibak asida COVID-19 gi vaccine puthokna ba honariba singna lawriba thaudangbu Pradhanmantri na thagatba phongdoladuna hai sarkar gi maikaidagi makoida piba yaba mateng khudingmak makhatana pikhigani test tawbagi thabak bagyani oiba mawongda makhatana chathabaga loinana mamangadi chanarakba layeng pathapsing sizinaduna laina asigi ngakthoknabagi matangdasu makhatana akanba thabak laukhanaba Pradhanmantri na phongdoki luraba tanpham asida Ayush Mantraloyna laiset asigi ngakthoknabagi matangda tizin humjinbaga loinana darkar laiba thabaksing paikhaliba adubusu Pradhanmantri na thagatba phongdorakli ngasi asi malemgi chinjaki numitni United Nations ki Food and Agriculture Organization FAO na lising macamapun ni fumangada numit asi haudoki saba phangdraba singi damak inglising macamapun humbudramapan gi ngasi gi numit asi da palan tawduna lakli Food and Agriculture Organization FAO lingkhat ki bagi sahi humbudrama suba thorongga mari lenana Pradhanmantri Narendra Modi na lupa humbudrama gi sel maye ngasi puthokani Sri Modi na handak tu puthokiba biofortified maru marang makhal nipal su lebak asi gi miyam da kusinagani Thoramasida Kendra gi Law Singu Mantri Selthum Mantri amasung Women and Child Development Mantri su saruk yagani Video conferencing gi kuthangda ngarang pangthokpa International Monetary amasung Financial Committee gi Mantri thaki mifamda saruk yaraduna Selthum Mantri Nirmala Sitharaman na lebagasi gi selthum gi phibam athuba matam gi manungda fagalangnaba Atmanirbhar Bharat ki makhada paikhaliba thabak singi matangda paudamki Selthum Mantraloy na thokpa chirol amada hai Mifamasi International Monetary Fund and Managing Directors ki Global Policy Agenda da yumpham oiraga mifamadu pangthokhibani Uttar Pradesh ta nupi singbu ngakpi senbinabagi matangda laukiba warip amagi matungina Mukhyamantri Yogi Adityanath na rajya sigi mafam singda leiba police station singda help desk amamam linkhanaba hukum tawkre Mukhyamantri na hai rajya sigi nupi singbu tangai fadana security ohenba haibasi tawdaba yadaba thabak amani masina nupi sing ngakpi senbibada hena khudongchaba piragani nupi singbu ngakpi senbiba amasung asoyangam thondanabagi damak rajya sarkar na mission sakti hayeng haudoklagani sarkar na thokpa chirol amada hai nupi sing kariguma khudongchadaba mayuk narakpa matamda police station da changduna wakatpagi khudongchaba pigani masida nupi police na mateng pangani Bihar Vidhan Sabha Mikhal gi vote kombigi thabak kankhalakli rajya dugi tongan tongan mafam singda pangthokpa rally singda BJP JDU amadi leb dol singi star campaigner kayana saruk yari adumoinamak RJD amadi Congress ti Mikhal gi rally pangthokpa haudri rajya duda ahanba tangka ki Mikhal thasi kunipanda jila 13 ki Vidhan Sabha Kendra humdra mathoida pangthokani JDU gi president amasung Mukhyamantri Nitish Kumar na Jamui jila gi Sakaida pangthokpa Mikhal gi rally da wangangwada hai Sahitara mga chupna rajya duda maki sarkar lerakpadagi aonba kaya uba phangle BJP ki president JT Nadda su karakadama sungguha Vidhan Sabha Kendra singda pangthokpa Mikhal gi rally singda wangangki Loshilakpada COVID-19 dagi ngakthoknaba face mask uppa miyam tinphamda mi amaga futaruk lanana leiba khut sa sengna hamba amadi maimit taru tananan thamba haiba achamba thong ahumasi ngangna chatpinaba amuhana ningsingjari aroibada maroiba pau amuhana Manipur COVID-19 positive oiba masing lising 13 chahum humbudrani pani manungda miwi lising 13 marphu mathoi naba phakre naba phabagi changchada humbudra tare dasmik sino taruk yaure leibag asigi COVID-19 vaccine puthongna bagi lakhaliba thabak thauramsing Pradhanmantri Narendra Modi ni yengsinkre Food and Agriculture Organization FAO lingkhat ki bagi sahi humbudra manga suba thauramga mari leinana Pradhanmantri Narendra Modi na lupa humbudra manga gi sel mayek ngasi puthokani amasung Bihar Vidhan Sabha Mikhal gi vote kombigi thabak kankhalakli Paulo Jare